ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯁꯤꯕꯒꯤ ꯁꯤꯒꯅꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯁꯤꯕꯨ ꯄꯥꯝꯃꯨꯕꯁꯨ ꯄꯣꯛꯅꯩ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕꯁꯤꯅ ꯍꯦꯛ ꯑꯔꯨꯕ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯛꯄ ꯃꯇꯝꯗꯨꯗꯒꯤ ꯑꯁꯤꯕꯗꯒꯤ ꯅꯥꯟꯊꯣꯛꯄ ꯄꯥꯝꯂꯛꯈꯤ ꯑꯗꯨꯅꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯟꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤ ꯗ ꯑꯦꯄꯤꯛ ꯑꯣꯐ ꯒꯤꯜꯒꯃꯦꯁ ꯍꯥꯏꯔꯤꯕ ꯖꯤꯖꯁ ꯄꯣꯛꯀꯗꯕ ꯆꯍꯤ 2,000 ꯋꯥꯠꯂꯤꯉꯩ ꯍꯥꯏꯕꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 4,000ꯒꯤ ꯃꯃꯥꯡꯗ ꯏꯔꯝꯕ ꯋꯥꯔꯤ ꯑꯁꯤ ꯑꯣꯃꯣꯔ ꯈꯨꯕꯝ ꯊꯤꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯝꯃꯤ ꯑꯣꯃꯣꯔ ꯈꯨꯕꯝ ꯁꯤꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗꯕ Immortal ꯑꯣꯏꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯚꯥꯞꯅ ꯁꯥꯒꯠꯄ ꯐꯦꯟꯇꯁꯤ, ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯑꯃꯗꯤ ꯁꯨꯄꯔ ꯍꯤꯔꯣ ꯃꯨꯚꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯊꯦꯡꯅꯩ꯫ ꯍꯣꯏ ꯃꯁꯤꯒꯤ ꯀꯟꯁꯦꯞꯁꯤ ꯑꯋꯣꯏꯕꯗꯗꯤ ꯂꯩꯇꯕ, ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯈꯟꯅꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯗꯣꯝ ꯁꯤꯕ ꯅꯥꯏꯗꯕ ꯑꯣꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯏꯅ ꯉꯥꯏꯍꯥꯛ ꯚꯥꯞꯅ ꯁꯥꯒꯠꯄꯤꯕꯒꯗꯤ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? Immortal ꯑꯣꯏꯕꯒꯤ ꯑꯐꯕ ꯑꯃꯗꯤ ꯐꯠꯇꯕ ꯅꯥꯀꯜ ꯅꯩꯅꯖꯗ꯭ꯔꯤꯉꯩ Immortal ꯑꯣꯏꯕ ꯍꯥꯏꯔꯤꯁꯤꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯍꯟꯖꯔꯝꯈꯤꯒꯦ꯫ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯝꯕ ꯗꯦꯐꯤꯅꯤꯁꯟꯗꯤ ꯁꯤꯕ ꯅꯥꯏꯗꯕ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯃꯗꯤ ꯁꯨꯄꯔ ꯍꯤꯔꯣ ꯃꯨꯚꯤꯁꯤꯡꯗꯒ ꯎꯔꯤꯕ Immortal ꯑꯣꯏꯕꯒꯤ ꯈꯨꯑꯣꯏ ꯑꯁꯤꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯁꯨꯄꯔ ꯄꯥꯋꯔꯁꯤꯡ, ꯈꯨꯗꯝ ꯑꯣꯏꯅ ꯏꯟꯚꯜꯅꯔꯦꯕꯤꯂꯤꯇꯤ, ꯍꯥꯏꯗꯤ ꯀꯥꯏꯕ ꯇꯣꯏꯕ, ꯁꯣꯟꯊꯕ ꯁꯣꯛꯄ ꯄꯟꯕ ꯅꯥꯏꯗꯕ ꯍꯥꯏꯔꯤꯕ ꯁꯛꯇꯤꯁꯤꯒ ꯍꯦꯛ ꯂꯣꯏꯅꯅ ꯎꯠꯀꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯋꯥꯔꯤ ꯈꯛꯀꯤ ꯋꯥꯅꯤ꯫ ꯇꯁꯦꯡꯅ ꯇꯥꯏꯕꯪꯗ ꯂꯩꯕ ꯃꯈꯜ, ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯏꯃꯣꯔꯇꯦꯂꯤꯇꯤꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯍꯥꯏꯖꯒꯦ꯫ ꯆꯥꯎꯌꯦꯡ ꯌꯦꯡꯂꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯖꯤꯕ ꯑꯇꯩꯁꯤꯡ ꯁꯤꯍꯜꯂꯤꯕꯁꯤ ꯃꯔꯝ ꯑꯍꯨꯝꯅꯅꯤ ꯍꯥꯏꯕ ꯌꯥꯏ꯫ Number 1, aging, ꯍꯥꯏꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ꯫ Number 2, disease, ꯍꯥꯏꯗꯤ ꯂꯥꯏꯅꯥ꯫ ꯑꯃꯗꯤ Number 3, physical trauma, ꯍꯥꯏꯗꯤ ꯍꯛꯆꯥꯡꯗ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯄ꯫ ꯍꯣꯏ ꯅꯪꯅ ꯆꯦꯛꯁꯤꯟꯖꯕꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯂꯥꯏꯅꯥꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯦ ꯍꯥꯏꯅꯁꯨ ꯈꯜꯂꯁꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯅꯥ ꯂꯥꯌꯦꯡ ꯕꯤꯒ꯭ꯌꯥꯟꯒꯤ ꯊꯥꯛꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯕꯥꯏꯑꯣꯂꯣꯖꯤꯗ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ Senescence ꯍꯥꯏꯅ ꯈꯪꯅꯩ꯫ ꯆꯥꯎꯈꯠꯄꯒꯤ ꯃꯇꯣꯟ ꯂꯣꯝꯗꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯂꯦꯞꯍꯟꯕ ꯉꯝꯂꯦ꯫ ꯍꯧꯖꯤꯛ ꯄꯣꯛꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯥ ꯃꯎ ꯐꯔꯤꯕ ꯃꯇꯥꯡ, ꯌꯪ ꯂꯥꯎꯔꯤꯕ ꯆꯍꯤ 15 ꯐꯥꯎꯒꯤ ꯐꯤꯚꯝꯗ ꯑꯁꯨꯝ ꯍꯤꯡꯕ ꯌꯥꯔꯦ ꯈꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯅꯨꯁꯟꯗꯕꯗꯒꯤ ꯁꯤꯕ ꯅꯥꯏꯗꯕ ꯑꯁꯤꯕꯨ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯏꯃꯣꯔꯇꯦꯂꯤꯇꯤ ꯍꯥꯏꯅ ꯈꯪꯅꯩ꯫ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯏꯃꯣꯔꯇꯦꯂꯤꯇꯤ ꯂꯩꯔꯦ, ꯑꯍꯜ ꯁꯨꯛꯑꯣꯏ ꯑꯣꯏꯁꯤꯜꯂꯛꯑꯔꯣꯏ ꯍꯥꯏꯔꯒꯁꯨ ꯑꯁꯤꯕꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯦ ꯍꯥꯏꯕꯗꯤ ꯌꯥꯈꯤꯔꯣꯏ꯫ ꯃꯔꯝꯗꯤ ꯅꯪ ꯆꯍꯤ ꯀꯌꯥ, ꯆꯍꯤ 1,000 ꯀꯔꯤꯁꯨ ꯇꯧꯗꯅ ꯍꯤꯡꯂꯒꯁꯨ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯇꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯤꯅ ꯊꯥꯡꯅ ꯌꯥꯜꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯩꯅ ꯆꯤꯡꯕꯗꯒꯤ ꯁꯤꯕꯗꯤ ꯑꯗꯨꯃꯛ ꯑꯣꯏꯊꯣꯛꯂꯤꯕꯗꯨꯒꯤꯅꯦ꯫ ꯃꯇꯝꯗꯨꯗꯗꯤ ꯑꯍꯜ ꯑꯣꯏꯔꯒ ꯁꯤꯅꯔꯔꯣꯏ꯫ ꯉꯁꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯍꯜꯂꯕꯒꯤ ꯃꯔꯝꯁꯤꯡꯗꯨꯅ ꯑꯣꯏꯅ ꯑꯁꯤꯕꯒ ꯃꯁꯛ ꯈꯪꯅꯍꯟꯒꯅꯤ꯫ ꯈꯨꯁꯤ ꯑꯗꯨꯁꯨ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡꯒꯤ ꯉꯥꯛꯇ ꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯒ꯭ꯌꯥꯟꯅ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ, ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤꯁ ꯄꯨꯜꯂꯞ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯗ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯔꯦ꯫ ꯍꯛꯆꯥꯡꯗ ꯁꯥꯊꯤꯅ ꯁꯣꯛꯂꯁꯨ ꯑꯃꯨꯛ ꯄꯨꯜꯂꯞ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯂꯦ꯫ ꯇꯁꯦꯡꯅ ꯁꯤꯕ ꯁꯨꯛꯅꯥꯏ ナꯏꯗꯕ ꯇ꯭ꯔꯨ ꯏꯃꯣꯔꯇꯦꯂꯤꯇꯤꯗꯨ ꯐꯪꯕ ꯉꯝꯂꯦ ꯑꯃꯨꯛ ꯈꯜꯂꯁꯤ꯫ ꯑꯗꯨꯒꯨꯝꯕ ꯁꯛꯇꯤꯗꯨ ꯅꯪ ꯄꯥꯏꯕ ꯄꯥꯝꯒꯗ꯭ꯔꯥ? 1800ꯁꯀꯤ ꯃꯇꯝꯗꯨꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯥꯏꯐ ꯑꯦꯛꯁꯄꯦꯛꯇꯦꯟꯁꯤ, ꯃꯤ ꯑꯃꯅ ꯍꯤꯡꯕ ꯌꯥꯕ ꯃꯄꯨꯟꯁꯤꯁꯤ ꯁꯔꯨꯛ 2ꯔꯛꯇꯤ ꯍꯦꯟꯒꯠꯂꯕꯅꯤ꯫ ꯃꯁꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯂꯛꯇꯕ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯅꯥ ꯂꯥꯌꯦꯡ ꯐꯒꯠꯂꯛꯄ, ꯁꯦꯅꯤꯇꯦꯁꯟ ꯑꯃꯥꯡ ꯑꯁꯣꯏ ꯑꯃꯗꯤ ꯑꯃꯣꯠꯄ ꯍꯨꯟꯗꯣꯛꯐꯝ ꯈꯥꯏꯗꯣꯔꯛꯄ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯤꯅ ꯑꯣꯏꯍꯜꯂꯛꯄꯅꯤ꯫ ꯄꯨꯟꯁꯤ ꯁꯥꯡꯇꯣꯔꯛꯄꯗꯒꯤ ꯑꯍꯜ ꯑꯣꯏꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨꯗ ꯍꯛꯆꯥꯡ ꯁꯣꯜꯂꯕ ꯐꯤꯚꯝꯗꯨꯗ ꯁꯨꯝ ꯂꯩꯊꯕꯗꯤ ꯅꯪꯁꯨ ꯄꯥꯝꯂꯝꯃꯣꯏ, ꯑꯩꯁꯨ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯛꯁꯦꯜꯒꯤ ꯐꯤꯚꯝ ꯑꯗꯨꯝ ꯐꯅ ꯂꯩꯔꯒ ꯁꯤꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗꯕꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯀꯌꯥ ꯂꯩꯒꯅꯤ ꯍꯥꯏꯗꯅ ꯐꯤꯂꯣꯁꯣꯐꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯗꯨ ꯍꯥꯏꯖꯗ꯭ꯔꯤꯉꯩ ꯑꯣꯃꯣꯔ ꯑꯣꯏꯕꯒꯤ ꯀꯥꯟꯅꯕ ꯅꯥꯀꯜꯁꯤꯡꯗꯨ ꯑꯃꯨꯛꯇ ꯄꯟꯖꯔꯝꯈꯤꯒꯦ꯫ ꯅꯪꯗ ꯅꯠꯇꯅ ꯅꯪꯒꯤ ꯅꯨꯡꯁꯤꯖꯕꯁꯤꯡ ꯈꯨꯗꯤꯡꯃꯛ ꯁꯤꯕ ꯅꯥꯏꯗꯕ ꯑꯣꯏꯔꯒꯗꯤ ꯇꯧꯅꯤꯡꯕ ꯊꯕꯛꯁꯤꯡ, ꯍꯩꯅꯤꯡꯕ ꯂꯣꯟ, ꯐꯪꯅꯤꯡꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ, ꯄꯥꯏꯅꯤꯡꯕ ꯁꯤꯟꯐꯝ, ꯇꯧꯅꯤꯡꯕ ꯍꯣꯕꯤ ꯃꯈꯜ ꯁꯨꯅ ꯃꯊꯪ ꯂꯣꯏꯅꯃꯛ ꯃꯍꯥꯎ ꯇꯪꯕ ꯐꯪꯒꯅꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯦꯝꯕ꯭ꯔꯤꯖꯀꯤ ꯑꯣꯕ꯭ꯔꯤ ꯗꯤ ꯒ꯭ꯔꯦꯅ ꯑꯁꯨꯝꯅ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤꯁꯤꯅ ꯌꯥꯝ ꯁꯥꯡꯇꯣꯔꯛꯂꯒꯗꯤ ꯍꯥꯟꯅ ꯇꯧꯒꯦ ꯈꯟꯖꯔꯝꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯑꯃꯨꯛ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯡꯊꯣꯛꯄ ꯉꯝꯍꯜꯂꯛꯀꯅꯤ꯫ ꯃꯔꯝꯗꯤ ꯄꯨꯟꯁꯤꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯝꯕ ꯉꯝꯂꯔꯣꯏ ꯈꯟꯕꯗꯒꯤ ꯇꯧꯅꯤꯡꯅ ꯈꯨꯠ ꯊꯥꯈꯤꯗꯕ ꯊꯕꯛꯁꯤꯡ ꯌꯥꯝꯅ ꯂꯩꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯣꯃꯣꯔ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯐ ꯁ꯭ꯄꯥꯟ ꯌꯥꯝꯅ ꯁꯥꯡꯗꯣꯔꯛꯂꯒꯗꯤ ꯃꯗꯨꯒꯨꯝꯕ ꯄꯥꯟꯗꯝꯁꯤꯡꯗꯨ ꯐꯪꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯣꯕ꯭ꯔꯤ ꯗꯤ ꯒ꯭ꯔꯦꯅ ꯊꯥꯖꯕ ꯊꯝꯂꯦ꯫ ꯗꯣꯛꯇꯔ, ꯁꯥꯏꯟꯇꯤꯁꯠ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯀꯥꯟꯅꯕ ꯇꯧꯒꯦ ꯈꯟꯖꯕꯁꯤꯡ ꯑꯣꯏꯔꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯕ ꯌꯥꯏ꯫ ꯃꯁꯤꯟ ꯂꯔꯅꯤꯡ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠꯀꯤ ꯖꯨꯒ ꯑꯁꯤꯗ ꯅꯤꯀꯣꯂꯥ ꯇꯦꯁꯂꯥ, ꯑꯜꯕꯥꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯅꯆꯤꯡꯕ ꯃꯤꯊꯣꯏꯕꯁꯤꯡ ꯁꯤꯔꯝꯗ꯭ꯔꯒꯗꯤ ꯀꯌꯥꯃꯨꯛ ꯕꯤꯒ꯭ꯌꯥꯟꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯝꯒꯅꯤ ꯈꯟꯕꯤꯌꯨ꯫
मीदुना कतन चूबा नोंगानबदगी नुमित ताबा फाव तुमदन हिप्तन चादन लैबा मीवा nganganba oiragabadi khangdre afaba tawge khanbasingidi loinaidraba kanaba pibsu oithoe Haujek omor oiba pamhaloi dobagi maramsingdo amuk yengminarase Lining amadi philosophy makhal kaya amana asiba haibasena punsibu wahanthok lehenbibani haibase yam chetna launai University da lairiba khuding loibanai mioi badanatana jiba panba khudingmak akaknaba matam kharagidamak senbiba mapuna fix tawraga thabirakhibane masibu thawaidana ahe apasing aduna lai sabagi thabaksi suktaw tawroidabani haire Sigani khangba sina akhaibu motivate tawbe hotnaningba pokhanbe Siba nairoidaba oiragadi hayeng toge hangchit toge haidana matam chupai yaihthoktuna ta leigane Film daga akhoi oi sidore khanba mitkup aduda hana phongdokpa ngamnamdragasu nungshi haiba kirambagadu mathamoi pen pen na phongdoknaribadune Suksi hek siraroidaba oiragadi atan manangamdana hauge khanba karbar ige khanba novel adu khut thadana asum lehen khibayai Omor oibasina nangi motivation da akaiba amata pide thawai yauna hotnabadagi pandam mathang fangle khalase nangna toge khanjaba loi sunraba tawba ngamle nangna painingi ba sel paire leining ba mafam da leire tawning ba khuding tawdaba leisilaktre adudi nang haujek makha kari tawthaki gane hoi punsi sida awat pa budi leiraroi adubu hainingai leitana boring su chugane shali kegan nam haki lairek death ta masigi wakhalon se fogdo e Sigumna khangba waragadaba bit laitaba mahing sidagi asibasina aikhoibu rescue tawbibane awaba kokhanbibane khudam oina nang yam chinna khuba surang amada chappaga leire haina khanbiyo kana amadana nangbu kanbiba laktre nang nasana su thokcharakpadu ngamdragadi awabadu khangadabagi sarok asibada nangbu loksin biraro haidana soidana nijarakani haina khanjai Anauba bigyangi oiba wa ama chumle hairibase masida yaningdabasingdu gyan tahanbadagi chumle yanarakiba natte yetlagliba hanagi ariba baigyanik sing mathang sikhibaga anauba generation singduna chumle haina khanahuba yanahuba adunane Max Planck Hanagi ariba scientist sing makhoina chumle khalibaduda asum muktana sidana sum leiragadi anauba wakhalon amadi Anova thiziloi singi anova findings to yaningu yadragade bigyan chakhalakpa khumang chakselakpa oithokadra Copernicus amadi Galileo na fanglakhiba anova losing aduda yetkhiba luching sing ngasi faw hingamlagade aikhoi numit na malemgi akoibada chatli thazaduna adum leiramoidra Thainagi fazadaba aranba chatnabi singduna machumle khanariba sing hujiksu leiramlade minai loibigi chatnabi muthalamgadra nupi singi hakna chingba fanglamgadra Sukoi oithoklaroi oijaragasu nangi nungsijabasing sikrafau numitna mapunsi loikhiduna malemsi leitrafau siu sukya yadana sumlehorade nangi koktu chaigani hainadragasu ikhang khangnarabane nangi hingnabagi maram nangi punsigi purpose nungsijaba amata leitraba kandudade nangi hingthaningbagi apamba sumangkhine matang dudadi siba naibase omor khuvam paiba nangi mityengdage thoidokpa super power ama oina urakane Asiba leirambana aikhoi pumnamak hingningba faholibani haibada haimanba thokloi khanjai siba naiba miyoibana immortality fangnaba hotnabagum immortal ngakta oiramladi mahabharat ki bhisma dauna siningba matamda siba ngamagi shakti fangnaba lambi thinarambasu yai